Who is lucky person? Bukfaba miyoy adu kanana oigadoribano. Manipuri wari na sinjaba bye bye amadi New Year gi 2020 amadi 2021 ani gi lonaba bye bye amadi New Year gi masigi damak sinjaba lucky draw si kanana winner oigadage. Mayam sungsoi choidana saruk yabiu rule sing adu description da loina pijarabani mayam description da changaga yengbiu. Haujik thagaliba wari kanagi thawaino hariba laifun ahingi season 2 asigi ani suba episode da lucky draw da matau karamna entry tawgadaga habdu sugaina wari si horakpada hapsakrabani mayam aduna episode number 2 gi ahoba tabiraga lucky draw asigi akupa maronsu khangbigani mayam rule sing adu follow tawbiu aduga winner sungsoi soidana oibiu. Laikai gi ahan amana karino ne makoi gi mungsibu asuk thenglaba ahing si paw lawnai sina kari tawba yawr jano ne amukta hangludrabadi yam fajararoi yumno naba nungai tabai basisu nungai khidraba jani tawrise masigi matungda ahana du changaktuna lawnaribadu khamtokpadagi haujik tumin lainaki magi kada changaktuna tumkhirame nongalamdagi matamne mikap tholaktuna lemba mobile adu parga pung yenglamki as yam waline pung sidi ahum makai ta tabada ngairami aibu hogaladrane hoida tumba su yadre kaiduruni hogalaga nongan bangai ba habiduni asumna lemba hogale mapan thoke aiduna londuna leriba thongado hange aiduna makhut thangkale khangogdana londuna leriba thongado mathanda hangtoragi lemba khangpre khangna khongpham mama ani hantoktuna masadu chungthoi masado ipa pakaladuna ngakna karino mapalomda kana laijano nattene haujiktani aina thongse hangge tawkhibdo asumna ngayak samamnaduna leiringe hangduna lemba thongado amuk hanagi matagum amuk lonchinkre lemba mamito lauktholaga kiboi ngakpoi chap leptuna yeng mamito amuk makhun noiraga munne yengaga leiringe yamna hainadaba asaba nuksit amana masada pak yerke khongphum chahudaduna lemba lembaida longna haiterake phukagutuna amuk magi ka tamna changsil phamungda masado amuk khangchong chokkhaduna phaijup chingkalaga mamito kanna usinduna mathanda akibudo pataje asumna lemba ngahak leiraba matung masado tawpham ama khangamde as karino tawduisibo kibana mihun sudra kansida matang chadna mapan thokningbana su yadre tawrise as ayadreda asumna lemba phaijupto tamna haigalaga haugut ke tawi phamung makhadagi lona tada lemba khonjel adu tabada hena kiba pakhatbana helaki phaijupto amuk makong pawba chingkatuna masado tumpak tasinduna leramki asum tawna ahingdu masu hokhiram somda muk chinglemba office na balotion balorduna mama bu kawi ima ai chalukige horen halakpada kari leiro haibano memsa perpap thoglaga kari numino ne ngasi sibo ichana horen halakpada kari leiro ukana hairisibu nangbu ngasi imo purak hari bro as tawra dawne akhoi mai hongnabi wa amta ngangwa yade mau ai saroktana hujik abe mado kok lawduni memsa harauna nolaga imo abe mado ngasi magyum sida purakadabani nangna haiba ngamtrasu imana hekta haige phone taw imaga wari sage ima abe mado imana khara lawbiruro matam se yadre ai chale ngai khone nangbo ta kinune ima wa haige ngayak ta men man ta na pham khose asumna memchana machagi mukhuta farga singchinduna phamale aduga makha tare nupi macha abe mado kanagi macha masuno kari lekai degi no haibdo seng nekta hayu ima da ikai genu haujikan
इकायबगी मतम नत्रे नंग मरु लौबा याद्रोबने नसाना खंगु चिंगलेंबा मकोक तो अलग अस खरा फगदरन हारुबने हेना दसा तादोरे अइसु कई नुंगी हेक हारुबनो तो ताई करिनो मुरुम सोलिदुना से इमा दायो इमा नमेमदा चलगा हेक्ता हाइजरुगे मसिदा इचाना करिगी पुनिंग सोंथगने ओ तौरेदो पाव फौनद्रे सिदी आई चलौबदा फरनी नत्रदि आई ngawbo soidre hey angawba ngaikhone nangbo karigi phau phaunaruddino imana phanaba loina singene namaisu araiba dupidi nate memcha aina ngamoidaba thabak karimta leitine hoi hoi palem namo obemado yumsida purakpa ngamnina hairabanina horen na chana office halakpada yumsida lengnana phambiramu amuk nantholaga chen gi lakhini ko ima ai chale noi thokpa tawro asumna chinglemba gari do thogduna thokra memcha su machana chatkiba maikaibu nungsine yengla momo nuktuna leuki sakhi ngasidi kaithel su chatra matha sabana su mabungning lai taba ngamjadre macha mapurobina su maki wa karimta tabidre hairuba ngangluba khuding su wa manglaga toy lemba phone da wari sa duna imung degi prapap thoklaga ima kari muk tawrage unglaga mulay amiduna achauba ngaikho ima gi nakta amukta phamu ima ga wari khara tanase aikhoina sumna tumina leithokpasibu sumloidrana khali ima di ngaikho nangna wari saiduna kana gano ima na ba magani nangsu nong phadok phone tawraga kari kamdawuno hangbadi phabani yar ima aidi mamangda su hanjin hanjin haikhrabaduni ai maga kaimta mari lenadre masida aikoina tumina leiba leitaba darka oide hauji aikoida kanana kari tawpa ngamdorige tawraga na aina khudimak thengnagani ai office theng horen halaga waido fajana sarse sakhi wa makha tabadi ngamauda masa buarong na yengjauki thoiba yu ngaurga masa do hairang thongan da changaki mathanda chumna lepa pawu ngamdre sakhi gi mamangda turoi ngamloi changsilaktuna lepe hey mama karino nangna phambam ni dei leitabadona ukhong tensi da ngaraga phamne dubu ha nangonda nasanupa mahapapi chandanduna kari mu hairam lage se namito aingonda munengo nangi namangda lepliba aise nangi nupani ne nupa aigi nupina adumna suktaraga leiba yaroi ne nacha nupa phawbado kadai da leikhre ha karino moi babana tawiraksibo nongan bada ngairi thaklaga hanbirai sibu kadai da kanaga chatlaga thakluraga haiba hey nufi nang nachindo chabeng yam ngalakano changjai phamdu da wa khutchina waklong tawradi hanu thangda napam yoni oh aigi raibakse karino aita sijaningida ko he sor moi baba aisu ne ngasidi yudo khara thage aduga aikoi ani punne hekta ngauminase sen gyawdi kadai khara piro thoiba noklaga sakhi nangsu yu thakaiba kadai aigi lukhumda thau terega leiriba thammi chaido amukta puthoro madu mathau bang toke ngasidi sanguni mama nangbo amukta puthorona mapuroibagi mihun hanadagi khangmanina sakhi phana sauninglambe kya lerbasu noksinaduna them moi baba yare tokpiro nacha pakhang lesabi pharabani ado chak loirabani thangthuk charaglage ngahakta potha biram asumna thoiba nonganbadagi numita phawba yu thaktuna ngauduna asumak lerami imungi leita lairabage awaba maki mafamda
ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯁꯈꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤ꯫ ꯏꯃꯨꯡꯒꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ ꯅꯣꯡꯃꯒꯤ ꯆꯪꯗ ꯌꯥꯗꯕ ꯃꯀꯨꯞ ꯃꯇꯥ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯊꯛꯁꯦꯜ, ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯃꯦꯟꯈꯠꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯈꯤ꯫ ꯂꯦꯝꯕ ꯁꯈꯤ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯤ꯫ ꯃꯊꯛꯇ ꯃꯆꯦ ꯑꯃꯗꯤ ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯅꯤ꯫ ꯃꯆꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯔꯕꯁꯨ ꯂꯦꯝꯕ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯗꯤ ꯑꯁꯨꯃꯛ ꯂꯣꯏꯅꯗꯨꯅ ꯆꯥꯎꯔꯛꯈꯤ꯫ ꯑꯩꯇꯅ ꯉꯥꯡꯕ ꯈꯨꯗꯤꯡꯅ ꯂꯣꯏꯅ ꯆꯨꯝꯃꯤ, ꯄꯨꯝꯅꯃꯛꯇꯒꯤ ꯈꯪ ꯍꯩꯕ ꯑꯁꯤꯡꯕꯅꯤ ꯈꯟꯖꯗꯨꯅ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯉꯁꯤꯁꯨ ꯍꯤꯡꯂꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯀꯅꯥꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯕ, ꯀꯞꯄ ꯑꯃꯗꯤ ꯅꯣꯛꯄ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯂꯦꯝꯕꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥꯟꯖꯂꯤ ꯌꯥꯝ ꯍꯔꯥꯎꯅ, ꯇꯥꯃꯣ ꯁꯤꯕꯨ ꯀꯩꯅꯣ, ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ, ꯑꯗꯣ ꯌꯦꯡꯉꯒꯦ꯫ ꯍꯣꯏ ꯌꯦꯡꯉꯣ, ꯑꯗꯣ ꯅꯨꯡꯁꯤꯕꯤ ꯈꯨꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯣ꯫ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎ ꯃꯤꯠꯇꯣ ꯄꯥꯡꯕ ꯌꯥꯗꯦꯀꯣ꯫ ꯒꯤꯇꯥꯟꯖꯂꯤ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯣ ꯇꯞꯅ ꯇꯤꯡꯊꯣꯔꯛꯏ꯫ ꯂꯦꯝꯕ ꯅꯣꯛꯂꯒ ꯒꯤꯇꯥꯟꯖꯂꯤꯒꯤ ꯑꯣꯏ ꯊꯥꯡꯕ ꯈꯨꯅꯤꯡꯊꯧꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ, ꯅꯨꯡꯁꯤꯕꯤ ꯃꯤꯠꯇꯣ ꯄꯥꯡꯉꯣ ꯌꯥꯔꯦ꯫ ꯍꯩꯃꯥ ꯇꯥꯃꯣ, ꯁꯤꯕꯨ ꯀꯅꯥꯒꯤꯅꯣ? ꯌꯥꯝ ꯐꯖꯩꯌꯦ, ꯑꯩꯒꯤꯔꯣ ꯁꯤꯕꯣ? ꯃꯥꯅꯦ ꯅꯪꯒꯤꯅꯦ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ? ꯒꯤꯇꯥꯟꯖꯂꯤ ꯁꯥꯎꯁꯤꯟꯅꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, ꯌꯥꯔꯦ ꯇꯥꯃꯣ, ꯅꯪꯒꯤ ꯊꯝꯃꯣꯏ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ꯫ ꯁꯦ ꯅꯪꯒꯤ ꯈꯨꯗꯣꯞꯁꯦ ꯑꯩ ꯄꯥꯝꯖꯗꯦ, ꯀꯅꯥꯗꯅꯣ ꯑꯌꯥꯕ ꯅꯨꯄꯤ ꯑꯃꯗ ꯁꯤꯕꯤꯌꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯞꯇꯣ ꯂꯪꯊꯣꯛꯀꯦ ꯇꯧꯁꯤꯟꯅꯩ꯫ ꯂꯦꯝꯕ ꯄꯥꯈꯠꯅ, ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯁꯦ ꯁꯥꯎꯔꯅꯨ, ꯈꯨꯗꯣꯞꯇꯣ ꯑꯩꯅ ꯅꯪꯒꯤꯅꯤ ꯈꯟꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯁꯦ ꯂꯧꯊꯣꯛꯀꯅꯣꯕ꯫ ꯁꯣꯝꯗ ꯒꯤꯇꯥꯟꯖꯂꯤꯗꯤ ꯂꯦꯝꯕꯒꯤ ꯆꯒꯠꯅꯕ ꯃꯑꯣꯡꯗꯣ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ, ꯇꯤꯜꯂꯥꯈꯨꯝꯕꯤ ꯆꯨꯕꯗꯧꯅ ꯆꯨꯔꯦꯗ, ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯁꯛꯇꯥꯁꯤꯒ ꯅꯨꯄꯤ ꯃꯥꯡꯍꯟꯕ ꯅꯨꯄꯥ ꯍꯦꯛ ꯃꯥꯟꯈꯩ꯫ ꯂꯦꯝꯕ ꯉꯛꯅ, ꯍꯥ ꯀꯩ ꯍꯥꯏꯅꯣ? ꯒꯤꯇꯥꯟꯖꯂꯤꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯒꯤꯇꯥꯟꯖꯂꯤ ꯃꯕꯨꯛꯅꯤꯡꯗ, ꯑꯁ ꯑꯩꯁꯨꯕ ꯃꯇꯥꯡ ꯆꯥꯗꯅ ꯂꯩꯁꯦ ꯍꯦꯛ ꯅꯥꯟꯊꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯇꯥꯃꯣ ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩ ꯌꯨꯝꯗ ꯆꯪꯉꯒꯦ ꯍꯥꯏꯕ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯍꯧꯗꯕꯅꯦꯕ, ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯦꯕꯀꯣ ꯇꯥꯃꯣ, ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯒꯤꯇꯥꯟꯖꯂꯤ ꯂꯦꯝꯕꯕꯨ ꯈꯖꯤꯛ ꯐꯥꯎ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕ ꯒꯤꯇꯥꯟꯖꯂꯤꯅ ꯆꯠꯈꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ, ꯍꯣꯏ ꯐꯖꯕꯤ, ꯅꯪꯃꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦꯍꯦ꯫ ꯁꯣꯝꯗꯅ ꯃꯦꯝꯆꯥ ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪ, ꯃꯥꯡꯒꯣꯟꯗ ꯑꯃꯨꯛ ꯐꯝ, ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯑꯃꯨꯛ ꯂꯦꯞ, ꯊꯣꯡꯒꯥꯟꯗ ꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯕꯗ ꯃꯉꯛꯇꯨꯁꯨ ꯃꯔꯤꯟ ꯆꯠꯄꯒꯨꯝ ꯍꯦꯛ ꯅꯤꯡꯉꯤ꯫ ꯁꯔꯠꯅ, ꯍꯣꯏ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯕꯨ ꯉꯥꯎꯔꯒ ꯆꯠꯇ꯭ꯔꯣꯕꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯦ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯒꯁꯨ ꯌꯦꯡꯉꯤ, ꯅꯪꯅ ꯌꯦꯡꯂꯤꯗꯨꯕꯨ ꯀꯅꯥꯗꯅꯣꯅꯦ? ꯅꯔꯣꯟ ꯆꯨꯝꯃꯨ, ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯅꯨꯄꯤ꯫ ꯃꯦꯝꯆꯥ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ, ꯏꯁ ꯁꯛꯇꯥꯗꯨꯒ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯗꯣ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯍꯣ ꯆꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯅꯕꯨ ꯀꯅꯥ ꯑꯃꯨꯛ ꯌꯦꯡꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯣ? ꯅꯆꯥ ꯅꯨꯄꯥ ꯌꯦꯡꯉꯤꯕ, ꯍꯣ ꯌꯦꯡꯖꯔꯤꯕ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗ ꯍꯥꯠꯂꯒꯦꯗꯍꯦ꯫ ꯃꯃꯤꯠ ꯀꯌꯥꯁꯦ ꯄꯩꯅ ꯍꯦꯛ ꯌꯦꯡꯂꯗꯅ ꯀꯔꯦꯝꯅꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ? ꯍꯥ ꯊꯣꯡꯒꯥꯛꯆꯩꯁꯤꯅ ꯅꯝꯌꯥꯏꯗꯨꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯤꯡꯂꯕꯗꯤ ꯍꯅꯨꯕꯤ ꯅꯪ ꯑꯦ ꯌꯥꯝ ꯀꯟꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯍꯣ ꯐꯨꯕꯤꯔꯣ, ꯅꯪ ꯈꯛꯇ ꯃꯤ ꯐꯨꯕ ꯍꯩꯕ ꯅꯠꯇꯦ, ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯑꯁꯨꯝꯅꯅꯤꯗꯣ ꯆꯤꯟꯒ ꯆꯤꯟꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯝꯕꯗꯒꯤ ꯐꯥꯒꯤꯗꯒꯤ ꯑꯋꯣꯏ ꯇꯥꯅ ꯈꯨꯠ ꯌꯥꯎꯅꯔꯛꯇꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯣ ꯃꯁꯝ ꯐꯣꯏꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯝꯃꯤ꯫ ꯒꯦꯠꯇꯣ ꯍꯥꯡꯇꯣꯛꯂꯒ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯆꯤꯜꯂꯛꯄꯗ
ꯃꯥꯡꯒꯣꯜꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯒꯥꯔꯤꯗ ꯐꯝꯂꯒ ꯖꯨꯕꯥ ꯃꯦꯠꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯀꯨꯝꯍꯩꯗꯣ ꯅꯣꯛꯂꯒ ꯌꯦꯡ ꯍꯤꯡꯆꯥꯕ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ ꯁꯤꯅ ꯐꯖꯕ ꯅꯃꯥꯏꯗꯨꯗ ꯑꯁꯨꯝꯅ ꯁꯔꯠꯀꯤ ꯃꯅꯥꯇꯣꯟꯗ ꯀꯟꯅ ꯊꯤꯟꯈꯤ ꯑꯌꯣ 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 ꯁꯤꯔꯦ ꯁꯤꯔꯦ ꯀꯩꯅꯣ ꯃꯁꯤꯕꯨ ꯊꯥꯏꯅꯒꯤ ꯃꯤꯍꯨꯟꯗꯣ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯃꯃꯥ ꯅꯪꯕꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯃꯦꯝꯆꯥ ꯄꯥꯈꯠꯅ ꯃꯣꯏ ꯄꯥꯕꯨꯡ ꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯥꯝ ꯅꯥꯕ꯭ꯔꯣ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯃꯆꯤꯡꯗꯣ ꯈꯪꯂꯥꯛ ꯂꯥꯛꯄꯗꯨꯗ ꯈꯨꯠ ꯊꯥꯕꯗ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯏꯗꯣ ꯁꯣꯝꯗ ꯑꯃꯨꯛꯇ ꯆꯤꯡꯂꯦꯝꯕ ꯈꯨꯕꯥꯛ ꯈꯨꯔꯒ ꯕꯥꯂꯣꯍꯦ ꯐꯤꯂꯝꯁꯤꯗꯤ ꯁꯨꯄꯔ ꯍꯤꯠ ꯁꯣꯏꯗꯅ ꯆꯠꯂꯅꯤ ꯑꯃꯨꯛꯀꯁꯨ ꯕꯥꯂꯣ ꯍꯥꯏꯁꯤꯅꯤ ꯕꯥꯂꯣ ꯁꯔꯠ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯕꯨꯡꯉꯣ ꯅꯃꯥꯁꯦ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯏꯄꯥꯅ ꯐꯝꯊꯔꯛꯄꯒ ꯅꯃꯥꯅ ꯍꯧꯒꯠꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯆꯥꯕꯨ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯀꯨꯏꯗ꯭ꯔꯤ ꯀꯨꯏꯗ꯭ꯔꯤ ꯁꯝ ꯐꯣꯏꯅꯕꯒꯤ ꯃꯇꯥꯡꯗꯣ ꯁꯨꯄꯔ ꯍꯤꯠ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕ ꯅꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯇꯧꯔꯤꯁꯦ ꯅꯪꯗ ꯅꯠꯇꯦꯅꯦ ꯃꯃꯥ ꯑꯩꯁꯨ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯊꯝꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯍꯦꯔꯥ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯣ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯂꯒ ꯏꯃꯧ ꯑꯕꯦꯝꯃꯒꯤ ꯋꯥ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯑꯩꯗꯤ ꯁꯔꯠ ꯉꯛꯇꯥꯅꯅ ꯃꯃꯥ ꯀꯗꯥꯏꯗꯒꯤ ꯅꯃꯧ ꯑꯕꯦꯝꯃꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯣ ꯅꯆꯥꯅꯨꯄꯥꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯕꯦꯝꯃ ꯀꯧꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯉꯁꯥꯏꯗꯒꯤ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯌꯦꯡꯕꯗ ꯃꯤꯠꯂꯤꯒ ꯂꯣꯏ ꯇꯠꯂꯄꯣꯠꯅꯤꯗ ꯑꯩꯗꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯦꯝꯆꯥ ꯆꯤꯡꯂꯦꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯈꯤ ꯏꯃꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯀꯔꯤ ꯇꯧꯕ ꯅꯠꯇꯦ ꯉꯥꯏꯈꯣ ꯅꯪꯕꯨ ꯏꯃꯧꯒ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯆꯤꯡꯂꯦꯝꯕ ꯃꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯀꯟꯅ ꯅꯣꯛꯊꯣꯔꯛꯈꯤ ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯃꯧ ꯑꯕꯦꯝꯃꯅꯣ ꯑꯩꯅ ꯏꯃꯥꯗ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤꯒ ꯑꯃꯨꯛ ꯇꯧꯔꯤꯕ ꯐꯥꯒꯤꯒ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯊꯣꯏꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯏꯀꯥꯏꯒꯅꯨ ꯏꯃꯧꯗꯣ ꯑꯩꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯏꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯏꯇꯥꯎ ꯄꯨꯟꯁꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯑꯗꯨꯗ ꯆꯠꯂꯒ ꯁꯥꯟꯅꯔꯨꯔꯣ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯑꯕꯦꯝꯃꯗꯣ ꯐꯠꯇꯕ ꯊꯋꯥꯏ ꯑꯣꯏꯔꯛꯄꯗꯒꯤ ꯃꯥꯏꯕꯅ ꯃꯟꯇ꯭ꯔꯒ ꯌꯥꯝ ꯁꯣꯜꯂꯒ ꯌꯨꯝꯗ ꯁꯣꯜꯂꯣꯜꯂꯒ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏꯕꯅꯤ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏꯗꯣ ꯍꯣꯏꯅꯦ ꯑꯕꯦꯝꯃ ꯀꯧꯏꯀꯣ ꯏꯆꯥ ꯄꯨꯟꯁꯤꯕꯒꯤ ꯏꯃꯧꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯏꯁ ꯇꯨꯕꯨ ꯆꯨꯡꯉꯤ ꯍꯩ ꯅꯪꯁꯨ ꯀꯤꯗ꯭ꯔꯤꯕꯅꯤ ꯀꯥꯟꯅ ꯍꯥꯏꯗꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯆꯪꯉꯨ ꯂꯥꯛꯎꯅꯤꯀꯣ